Meeoi Khudingmakna Adom Adomgi Imasingbu Ningshingduna Upal Amamamtang THARAGADI KAITHARAKLIBA AYING KHAL NGAKPA NGAMGANI MARAM MARAM CHADANA UPALSING YANTHATPA AMADI MEI THADUNA MANGHANBAGI MAHUT UPALSING THABAGI HEINABI THAMSI HEINA Retired Commandant CRPF Group Center LANGJING PADMASHRI NAMAIRAPUM KUNJURANINA FOंदोखरि वाफम असी इम्फाल वेस्ट डिस्ट्रिक्ट की मनुंग चनबा लांगजिंग अचौबदा लैबा ओल्ड एज होम दा लैरिबा इमासिंग अमदी मालेमगी इमाओइबी सिंह निंगशिंगहल्लदुना चही खुदिंगी लेप्तना चथरकपा इमासिंगबु निंगशिंगदुना उपाल थाबगी थोरमदा अथोइबा मिथुंगलेन ओइना सरु याखिबी पद्मश्री नामाइरापम कुंजुरानीना फोंदोखिबनी ngasiगी उपाल थाबगी थोरम अदुदा पद्मश्री नामाइरापम कुंजुरानीना हाई अथोइबा मिथुंगलेन अमदी W Nandini Devi second in commandant 86 Battalion CRPF headquarter in Lamphil Home Asigi advising RK Maipakshna Singh Dr. TM Rajan Ayangba Rakesh Naurem legal advisor Lai Matung Gangarani na akhanaba mitunglen amadi Home Asigi president Dr. Mayengbam Kamalana Thoramapu oina sarugyaki Upal Singh Thabagi Thormaduda Home Asida Ladiba Ima Singh Amadi Home Asigi executive member Sujit Laikram Amadi secretary KC Gitasu Saruyaki Thoramaduda Athoiba Mitunglen oina Saruyakibi Padmashri and Kunjaranina Makhatana Fongdokibada Ngasidi Mahusagi Khal Yamna Ka Hena Kaitharakli Hek Yahurakpaga Ayuk Anganbadagi Hauna Yamna Sabagi Changasi Noma Nomagi Hengalakli Saba Hengalakpa Haibasina Aikoi Meeoi Batanatana Thawai Pamba Ziba Pumnamakta Achoba Awaba Chaiting Piri Asigumba Awaba Chaiting Kaya Asidagi Ngakthoknaba Aikoi Khudingmakna Upalsing Sungsoi Soidara Thaminasi Haiba Wafam Thamki Ningshingbu Abadi ngasigi upal thabagi thoram aduda chahi marfu helabi ahal orabi ima kayasu saru yaki we hen base masi phanana badi kadi to bata ekun upal uwa je maptik chana tharaba matam da da koigi khungchat chore ibase masagi khungchat ritu do matam chana lakani haina kuna thajabasu pangi thajabasu thajai aduga wolakpasu oigani aduna ekoi khudingmak मफम खुदिमक्ता उहांग हांगलिबा जगह खुदिमक्ता कोई उपाल अमा थारगा कोई एनवायरनमेंट अयिंग असागी खन वनरिबसे खन मतक चाना मफम मतम चाना चटपा ngमननबा अकोय मयाम कन्ना उवा थादुना जानथतपा नतबा कक्थतपा नतबा मई थादोपा नतबा उपालजे हिंगनबा थाबा मपुंची हेंगलनबा असिगुंबा उपal thaba ibase leptana nungti nungit khudingmakta thaba ngamnana ba tawse